high command na uribra ba akhoi na sida akhoi na chara sidliba akhoi na inflation face tawriba imai ben myam na bazar pham ba ngam da ba myam se high command na uribra ba adu di mahak se leader ni na tharaga leader du na high ba ngam draga di kari kana doino ba thajaba ma akhoi praja sing na thajaraga mi se vote thadaraga akhoi minister oiro jo oiro oire hujik sina high command gi situation lae yam chumi akhoi ka tawna ba kayum leite adu na bo high desini yamna formidable personalities akhoi gi lebak ki khanba mi chatlo anybody khallo high command na khalli se karino high command na haning bado high haning bagi damuk ta chatori brai ba or akhoi gi issue se resolve tawna ba chatori brai ba aduna ne aina hai se speculation tawraga su kana de akhoi na di just haning wa say once again reflect and remind and analyze akhoi gi situation se bar bar atom khanbi oi ba khallaga ngangbi oi ba whosoever chat pase karam haina maming ama hairu doi noi ba akhoi gi situation sida akhoi na maming kamai na haida leader di loina phaba leader ngatani just somewhere foundation limitations lebagi haiba ngam khide na khallasi but isn't it height this is heights right ado ishing duna pathara ga di akhoi toti thaliga ishing duna pathara either you snatch the balti or you take out the pipe so one or the other way di tautab ni dana adum ishing do manghalu badi ade dana aduna manghan base pamdre so na no more speculation please to the government, to the state government, to all the representative whosoever there yamna thamoi sengna khoi na haijari as a praja as a layman oina ko spokesperson gi nate layman oina akhoi yam ware akhoi gi wasi tangdi amta pubiyo amta transparency leti amta roles and responsibilities se phajana amta tawbiyu akhoi na dom support tawgani irrespective of whosoever goes what party that doesn't matter akhoi gi damakta lepiyo akhoi lepke yengshali se kayunai di akhoi na thajaraga akhoi gi praja singna thajaraga akhoi na vote pi gi banina akhoi gi damakta lepi gi banina lep kane na thajaraga ne ba tawri se akhoi gi di hope se chawi ba ko high command kanano karino akhoi gi di lena dena leite eina haidana as a layman khan ba kanda aingonda high commander karoide aingonda di if it is Biren as a chief minister and Biren is somebody who should take care of me ko aduga akhoi na su respect togadami same goes for Khimchan also asida manung da kari politics hanabano ko political arena da moi gi masem gi kari lejagi bano we are no one to comment on that because we don't know it but hoi kenom di tawgre haina loino khan yes mina khangi kari tawgre adu ba khoi haiba ngamde ka aduna asida aina comment ama tawruba sisu lali na khangi khalli aina khanjai kari gino haibada manung hutam poche khanda banina loina bak superficial ama da khang banina ko nak na khang the same aisu khange because I'm not inside the party I'm not the high command I'm not Biren or Khimchan right aduna I'm not the right person to say that but yes there was something that has happened and aduna khut pullaga like khare amana khut thadok pira amana khut pun khare haibagi ribam ne haiba ko anchor na haise ado balika bakra hena ko haidana scapegoat oina those kind of a word akhoi di ai di haining de kaino haibadi at the end of the day Biren is also our brother our pabung our Manipur people our people aduna akhoi di kanam ta scapegoat oini o hening de ko akhoi di amna powerful oina lakhaningi hoi situation duna yadabagi damakta oikhiba yai haina khalli adubu situation do under control tawba yadaba haibadu di leite aduga yade hairaga then you are same like me why are you sitting there adu question lakhi ko akhoi na haise dunia ba adu di akhoi da pibiro imale bak to akhoi da pibiro akhoi gi ima even lambi du da sorok tu dan nang tum da gai tawri myam che kaino thajaba da somwat lakraba ko day by day adum tum da cha da gai ne ba leiri se awa ba ngata ne ba tawri se adubu hope amadi leijagi pham do pai ba ko bane pham do gi value do thammaga akhoi na amakak kari haitare expectations ama thamgi but expectation was not met and why that is all together lakpa kanda hujik anchor na su hai ngasai dagi conversation akhoi tawba kanda high command say how many times it been repeated how many time it came into the picture and here I want to say anchor na ngasai India Alliance ni hai bado RPI atwale we in the state we are state party we have been recognized by Election Commission of India aduna akhoi the state party ni akhoi lena dena leite hoi center the NDA Alliance through Maharashtra ojabagi wani ko Ramdas Athwale mahakti kanoni selected member ni na ko Rayja Sabha gi adu ojabai wani akhoi di state ta di akhoi the high command leite February tang 3 ta Delhi da masamang su lauthoki aduga sida akhoi press conference ta su akhoi haijagi akhoi the state party ni Oja Maheshwar as a president of RPI state Manipur state whatsoever akhoi gi di decision lo basi final ni akhoi high command chat pagi mathau ta de akhoi
sida hai ge ba si se amakha kaino ni hai tare ko perception se yam lan lawi sum day to day akoina wari sana ba kan da so no di NDA alliance ni NDA alliance natte NDA alliance natte kari gi no ha bi yeng bi som da example amasule India alliance se INC and TMC yes ha West Bengal da di moyani separate oi du di khulli du di Congress su TMC huli TMC su Congress huli du di India alliance oi raga su ado state ta separate oi ge ba adu man akoi Manipur state ki di yam tongali akoi wa insu illoi akoi gi awa ma moina khanga da banate kari gi no indori base moina laga yengi ba moina laga leiri ba ba aduna akoi state party ni akoi kan da ba ya de akoi power pai da ba ya de high command na tau hai bada man ki baat tau ga da banate high command na sida 10 tau raga adu tau cha hai da tau ga da banate akoi gi sida chara heli nangi man ki baat tau bagi akoi da matam leite ai adu khanghaningi aduna akoi NDA alliance in Manipur state no not at all. Had it been, I will not sit here. Oja Maheshwar will not sit with this party long. Had it been like this, Manipur Hairadi. So I just wanted to clarify. Iko ngasi media mamang das way clarify tawge. Si khatang di haibi gano. Akoi state ta akoi pura akoi gi right ta akoi independent. Akoi na tawning ba akoi state ki phana ba akoi tawgani. So that is totally cut out from the NDA alliance. Ko aduna asi amakhat lai ai na ngasai hai ho da bagi ai si se yamna haining bane. Hujiki jabiren gi su I hope because we don't have the right to say anything. We will have right to say when you are not doing our work. And yes, as an ex-chief minister, you did not do. And yes, as a present chief minister, whosoever, Oja Khemchan, not significantly valuable things that you are doing. Adu hai geto bani. Aduna akhoi gi Rajya Sabha gi MP chatpa kanda. Khaitang sana gumna akhoi gi sana laibak se lumhan bi ba sana bo duk light oi ba bro chaning ama ni gi to ba ya bro. Mohor the wettest to thambiu hai bai wane. Akhoi na hai se kam kaya kari no akhoi na ni disibo. Yes. Yum da nungti gi laga akhoi cheng chak ni ri brai ba government dagi. Government ki scheme di akhoi gi right di akhoi tax thi ri bani. This is our right, we have to get it. Adu da muka adu gi BJP gi si scheme ni adu no. Asi central scheme ai se whosoever party da lakpa kan da pira da bani akhoi gi right ni noi na thamjal bagi wani. Hujik ta release tawrei ba se kari gi no. Kari gi no akhoi na adu gi amna wa grisi. Yes. So don't show that dual faces. Me oina human oina hana lakpio. Human oina lakpio hana maitai oina lakpio, Manipuri oina lakpio. Be a real Manipuri to face this crisis and then take this crisis there. Kana na karamba high command na stop to bangam do weightage to pura chalaga. Paper weight ama thamba kanda si leng bangam moi dori ni. Paper weight to thampio high be wani. Okay. Adu little aggressive boy kaino imalay ba kiwa hairak bani na ko. Aduga ura I ground da ima event myam gi awaba se uba kanda chae aduni aina haining ise aduna sugumba se haibi ga no alliance ta lebani no ina kari tawde no ado pabung na su haigi ko don't underestimate and we all have akoi resourceful ojana su hai ko akoi more than us also resourceful mi lai lakpio akoi di hai ne lakpio thabak to mina si nungsina na le mina si chakhat na ba tawsi akoi Manipur se loire ai hayeng aina wakan khan ba da mit se usalaga ai gi ichana kari tawdoino hayeng hai ba sida ai ki ba ma yaure ba ai ki ba ma yaure aduga mama pa puna ma ki da du kyam na pesa le ba na te ma pan da tha bagi everything is expensive everything nang na kilo manga cheng piraga kai do doiba akhoi di cheng cha ba mini kilo manga cheng du na ya bro thau liter am na ya bro yes pesa khara du na ya bro yes ochana su hai gi pesa do na ha ki value se asuk yam na down oi brai ba yes adubu asidadi ai government da hai roi akhoi gi Iran ni akhoi na value down to hon bani down to hol lawe si asidagi hen na di akhoi makha da ta thara roi si punna hajana development gi lambi am da laksi highway wani Oja Jimmy je koi gi RPI gi spokesperson khatana tana general secretary gi pham su pubiri bani adudana tana koi NDA ga alliance torga chatminaru ba adugumla ba kaino ma khaksuni aina Oja Jimmy de lakchani je Oja Jimmy hoji koi gi oja amadi pabungna panbi gi bedasu Hauzik Rajya Sabha gi June gi tang 19 da pangthok kadori basida masida kana thoklak pa yai haibagi maming khara ehakna panjakhre khoja hairi ba panjagri ba maming singsigi da top priority da number 1 priority da piri se khogi former mayam gi speculation da number 1 priority lai se khogi former chief minister sineba adubu
Chief Minister na mahak asi matik chadi haidana mahak si resign tawre President rule leire adugi matung hauzik bangthok kadori Rayja Sabha gi matang se da top priority da ma leiraga su atop pa ahum amasu yauri banina haidi babuna su dum panbi beda eligible criteria di akoi gi hana gi former Chief Minister akoi goja birena eligible criteria di ma gi di loimak sui ma legitimate oiba eligible oiba person amakhakni mirep amakhakni budi haibiri kwa sigi matang sida akhoina yenga doise thabak tawrakpada ngasagi eligible oiba criteria du khaktang yengba yadeba leibak nusiba state ki interest thabak tawrakadaba core issue khangba parliament chatlaga voice raise tawba ngamba mi duneba ado hairiba akhoigi oja birensi amuk khitang na theira kanda ngasai aina panjariba miyoi kharasida hairiba manipur ki core issue aduga state ki interest thabak tawrakadaba voice raise tawba ngamgani haiba akhoigi oja ji mina thajaba miyoi yaubra natraga na akhoigi oja birenda dum mana he is the best and dum khandori broja kari kamain thambi Ahanbada punamakta Kuramjari, and thank you for giving this opportunity as well to you. Speculations is very high. Yes. Akoy punamagna khangi sida mingla isini ama matangama. Speculations to badi fai because aduna oraga discussions se mamang chatha banina speculations is always good. Yes. Ado aina haining badi akoy gi lebak se akoy gi phibam se si uraga di speculations se tawresi. Akoy pray tausi aduga request tausi humble request tausi because see the election nata banina elected oiroidamna unanimously akoy gi representatives respective representative me amna thaga da banina akoy na haining badi thaga da bami ko conclusion da loi manarak toine kaina di akoy lebak se ware ba mi puna buna khangye ba thaga da bami se formidable personalities ko vocal oiba clarity of vision in regard respect to our state akhoi gi sana leibak she divide and rule policy da su leire awaba kya su leire chahi mari makhai almost adubu situation se adum chamana na leibrai na khali awaba se nom nom gi sum henjale eba aduna akhoi na pami sidi akhoi gi RPI athwale party sinadi with due respect to all the speculations and wishing best to everyone humble request thabir gadaba mi she a person he or she should be a good driver. Gari atang ba lay rasu driver do na pat thau ba itra the accident se thok toy neba. Aduna ai doubt to banate ko eligibility criteria oiro mahaki roles and responsibility whosoever asuk kuina political ground de leiraga haite haibe du so ya banate. But akhoi na haining isidi akhoi gi state sidi am tongali akhoi gi state oina yengsi. Other Rayja Sabha da chalaga ojana haibe do na ko sum pham da na che pairaga pa badu adunate. Akoy ima iben myamgi pirangkya icha ko inaw lekhidaba myam adu myamgi awaba myam se ada phongdoknaba thamoi dagi ngangbiu ko depend to biganu kanana kari hai adu ko na yengsi akhoi gi awaba matamda kanana yengkhige kanam yengde adu egadi akhoi na representative ama thaba kanda adukki matik chaba oigadaba ada vocal oigadaba quite hana vocal oidaba se sine ba akhoi gi quite gi problem se parliament ta chala kanda haiba ngamdaba se adu haiba ngamdaba do at least haiba hob you number 1 request di aduna adugumba personality ama thaba taba ada chalaga tarka toba ngamba debate toba ngamba haira kanda karino haiba se akhoi gi situation se yam clearly thamba ngamba ma mi darkar oyana khali irrespective of whosoever asida di akhoi na aidi akhoi gi party ona di akhoi speculations tawning de because end of the day adum khangadaba mi khallaga thagrani so humble request hai tare ko because akoina peace pamak panina wara abanina lan che pamaktra banina situation se khara ingna tapna amuk normal oi haning banina adu khatang di ai hainingi kainai di mi ama pointer di everybody is good capable in one or the other way potential punamaki wangi potential wangjaga bo list mi mari lakadro capability labor do na niya bala ise ay amalak pa yaro nang nakamalak pa yaro they are good enough to control the situation the only thing is ada chalaga ngang gadaba ada chalaga high gadaba akhoi gi awana myam se ekdam center the point to point and bring the resolution don't come with the question mark again
ko akoida amuk khanna kari sina kanano sina karino si karamba tawdoino adu natte akoina pami se leader ama pami akoi gi lam sigi oina leader ama center da represent tobiu aduga implementation gi wangang biu khangbadi myamana khange aisu khange nangsu khange amasu khange implementation do kadaino ude haiba do chahi manga haise it's a good number of years but akoi gi di lan situation sina ya khidabanina implementation so watle bhata jai watle adu egadi hujik laktori bi kano sida tenure sida Rajya Sabha oiro yo state ki oiro everybody akoi focus taumina si bring a change so to bring a change you need to have the clarity kari haidoi bano kari awabano haibase si khatang di thambiu hanjana ai hak haijari whosoever RPI atwala we support anybody who is good anybody who is honest grounded grounded akoi ima lebak pun nungsi ba thamoi sengna ai sira su yare ima lebak ki dam ta khan ba mi se akoi na dum support tawni whosoever it is no problem at all khali akoi gi problem myam se hai biu aduga resolution porak piu khud se hang na dilak pi ganu ima baba na koi raga lak pa kanda mithai oiro gi poira porak panda akoi harau je akoi se loina angang ni ima lebak si akoi ima se kansi lak pa kanda baba oiro tamo oiro iche oiro chakadaba punamak kainom di porak pi akoi amta harau jage hai be wani akoi na RPI na hai sidi okay ma'am ai wahang am tanga hang jauge hari ba hojik panjari ba maming khara dudagi ko ngasai ai ni so han bada dum haijaba dune haidi sidagi akoi na khoi oja bire na phani bu harasu akoi ining thong na phani bu harasu khoi ge oja sarda na phani bu harasu amana bu phani bu harasu akoi gi apam ba phaniam na leiraga su man chalaga khara di pharani haidana khoi na wakhal da aning ba apam ba khoi gi expectations ji mayam high oina leiraga su final decision di kanana lauke haba matamda akoi gi high command na lawrap toine si dane ba akoi na kaim da tawbo ngam se aduduna sigi matang high command gi matang lap si dane ba wari yam na luri se ngasi phau bada khoi gi president rule gi matung da oja khemchan gi government ama leiraga su manipur chakpa maitai ga kuki ga khak cham badagi ngasi tongan ba series of chain reaction ni right fusion reaction ni hojik thoi se right community reaction ne ba hojik thogla ise adu iba targadi akhoi oja khemsa lae hargadi masu direct delhi dei khalakhi bani deputy cm su direct delhi dei khalakhi bani adu iba targadi high command khalakpadu da hargadi ngasi akoi chain reaction si thopam thopra oja khemsa lae kharadi thopam thoktro sapabam thoeba oja jing chumi madu phabagi mahutta pura tayona bane ba hojik la aise lairi ba community mayam se amaga unaba yadana ba hana free movement akoi khak chat pa yaram dam do hojik lairi ba mayam se amso musu chat pa ya salaktri ne ba adu iba targadi akoi na phaniam na Rajya Sabha da chalaga voice raise tawru bangam ba makhong thil bangam ba Manipur gi core issue law bangam ba haira su finally ngamda ba misak to ngasai high command gi pam da misak oiragadi adusu we will be helpless kai haibini me sida haining is a high command na select tawraga tharaga su chatori ba mi sidi akhoi gi leiba ki natroi ba high command na uri ba akhoi na sida akhoi na chara sidli ba akhoi na inflation face tawri ba imai ben myam na bazar pham ba ngam da ba myam se high command na uri ba adu di mahak se leader ni ana tharaga leader du na high ba ngam draga di kari kana doino ba thajaba ma akhoi praja sing na thajaraga mi se vote thadaraga akhoi minister oiro jo oire hujik sina high command gi situation lae yam chumi akhoi ka tawna ba kayum leite aduna bu high desini yamna formidable personalities akhoi gi lebak ki khanba mi chatlo anybody khallo high command na khalli se karino high command na haining bado high hanning bagi damak ta chatori brai ba or akhoi gi issue se resolve tawna ba chatori brai ba aduna ne aina haise speculation tawraga su kana de akhoi na di just haning wa say once again reflect and remind and analyze akhoi gi situation se bar atom khanbi oi ba khallaga ngangbi oi ba whosoever chat pase kana mai na maming ama hairu doi noi ba akhoi gi situation sida akhoi na maming kamai na haido leader di loina phaba leader ngatani just somewhere foundation limitations lebagi haiba ngam khide na khallasi but isn't it height
this is heights, right? Ado ising do na pathara gadi akoi toti thali gadi ising do na pathara, either you snatch the balti or you take out the pipe. So one of the other way di tautab ni dana. Adum ising do manghalu badi ade dana. Aduna manghan bashe pamdre. So now no more speculation, please. Please and please to the government, to the state government, to all the representative whosoever there, yamna thamoi sengna khoi na haijari as a praja, as a layman oina ko spokesperson gi nate layman oina khoi yam ware akhoi gi wasi tangdi amta pubiu amta transparency leti amta roles and responsibilities se phajana amta tawbiu akhoi na dom support tawgani irrespective of whosoever goes, what party, that doesn't matter. Akhoi gi damakta lepiu akhoi lepke. Okay, thank you very much. Ai makhagni illegal immigrants in khandokpagi matang afaba khongthangni encroacher mayam lanselakpagi tawriba dudanatana reserve and protected area singak chenabagi tawrambasi yam afaba thabakni oza biren gi su si di akhoi tawramba thabak tudi afaba dudi dum akhoi khut thekpada phai haijaningi adumakpu mahakna palakpa mahaki anirak suba tenure ahambada akhoi gi covid ki amu thengnagre anirak subada hariba 2023 gi me gi tang hom sidagi amung lae masina maram oirakanda ngasai gi akhoi gi lairiba issue si ngasai gi akhoi gi high command adugi mathakta akhoi si india gi federal structure da yawgi banina ya tawning bas taw bangam da dami government haibadu mak chap chana oibanina adu oiragasu amuk magi tenure magi hojik thoiba conflict sigi matamda akhoi gi baza birena Prime Minister unanaba pani amna appointment tanaragasu unaba phangide aduda natana jiri da thokpa thodok matamda jiri chatpa ngamgide senapati lan bangamgide ko adubu at the time of Oza Khemchan ne hek parak pamatungda Prime Minister Narendra Modi irai laina dum unaba phangi Oza birena chatpa ngamamdaba jiri laina chatkhi halakbaga trong lawi da incident hoi kangpokpi phawraga senapati chatkhi halakbaga somda naga ichile naw ani laigide adubu hairiba mafam singche oza birendi chatpati ngamgideba adu magna hairiba simbakna ngasagi BJP masen ngatani ko oza jimi adu BJP da trust issue di adu kimate miyam sina layeba trust deficit laireba BJP gi karyakata singnadi BJP is the only political party which can save Manipur hariba but people did not trust BJP they have trust deficit sumaina laigare sige marak sida ngasagi oza Khemchan ga oza Biren ga gi marakta jiri chatpa yaba ngamba ngamdaba adegidi senapati chatpa ngamba ngamdaba Prime Minister unaba ngamba ngamdaba sumaina lairiba mayam sigi marakta oza Khemchan adi ngamgi oza Biren adi amta ngamgidre marak sida amo khoina yengba yari si khoigi oza Biren si baligi hameng oigibra haibagi wahang amakhaksu hangba yabagi wahang amakhak yauriba kari kamain thaminingi well sida ehak BJP gi su nacha dabanina ko manung da chali basidi haiba ngamde high command structure amalak pase sida se high command se constructive as well as destructive oina ujayeba ai di high command hek haiba ga ne ai mitna singat leba construction or destruction there is no middle way out and that is what happened haina aina khalli hojik ojabiren gi sida hairiba ko anchor na hairi se people have to understand kari oi khibna habdo because sida comparison lakhre ko oja Khemchan na chatpa ngamgi oja Biren na tobi ngamde adu adai na lae high command na lae so there is a construction and destruction both happen in their own party we are nobody to comment on that ko but akhoi gi di kari gi no akhoi na muk asida yengsali se haibada yengsali se kai ginai di akhoi na thajaraga akhoi gi praja sing na thajaraga akhoi na vote pi gi bani na akhoi gi damakta lepi gi bani na lep ka ne na thajaraga ne ba
tawrise akhoi gi di hope se chawi ba ko high command kanano karino akhoi gi di lena dena leite eina haidana as a layman khan ba kanda aingon the high commander ka roide aingon the di if it is Biren as a chief minister and Biren is somebody who should take care of me ko aduga akhoi nisu respect togadami same goes for Khemchan also asida manung da kari politics hanabano ko political arena da moi gi masem gi kari lejagi bano we are no one to comment on that because we don't know it but hoi kenom di tawkre haina loino khan yes mina khange kari tawgre aduba khoi haiba ngamde ka aduna asida aina comment ama tawruba sisu lali na khange khalli aina khanje kari gino haibada manung hutam poche khanda banina lena bak superficial ama da khang banina ko nak na khang the same ai su khange because I'm not inside the party, I'm not the high command, I'm not Biren or Khemchan, right? Aduna I'm not the right person to say that, but yes there was something that has happened and aduna khut pullaga like khare amana khut thadok pire amana khut pun khare haibagi ribam ne haiba ko anchor na haise ado balika bakra hena ko haidana scapegoat oina those kind of a word akhoi di ai di haining de kaino haibadi at the end of the day Biren is also our brother, our pabung, our Manipur people, our people aduna akhoi di kanam ta scapegoat oini o hening de ko akhoi di amna powerful oina lakhaningi hoi situation duna yadabagi damakta oikhiba yai haina khalli adubu situation do under control tawba yadaba haibadu di leite aduga yade hairagadi then you are same like me, why are you sitting there adu question lakhi ko akhoi na haise dunia ba adu di akhoi da pibiro imale bak to akhoi da pibiro akhoi gi ima even lambi du da sorok tu dan nang tum da gai tawri myam che kaino thaja ba do somwat la khraba ko day by day adum tum da cha da gai ne ba leiri se awa ba ngata ne ba tawri se adubu hope amadi leijagi pham do pai ba ko bane pham do gi value do thammaga akhoi na amakak kari haitare expectations ama thamgi but expectation was not met and why that is all together lakpa kanda hujik anchor na suhai ngasai dagi conversation akhoi tawba kanda high command se how many times it been repeated how many time it came into the picture and here I want to say anchor na ngasai NDA alliance ni hai bado RPI atwale we in the state we are state party, we have been recognized by Election Commission of India aduna akhoi the state party ni akhoi lena dena leite hoi center the NDA alliance through Maharashtra ojabagi wani ko Ramdas Atwale mahati kanoni selected member ni na ko Rayja Sabha gi adu ojabai wani akhoi the state ta di akhoi the high command leite February tang 3 ta Delhi da masamang su lauthoki aduga sida khoi na press conference ta so khoi na haijagi akhoi the state party ni Oja Maheshwar as a president of RPI state Manipur state whatsoever akhoi gi di decision lo bisi final ni akhoi high command chat pagi mathau ta de akhoi sida haige ba si se amakak kaino ni hai tare ko perception se yam lan lowi sum day to day akoina wari sanaba kanda so no di NDA alliance ni NDA alliance natte NDA alliance natte kari gino habida yengbi somda example amasule India alliance se INC and TMC West Bengal da di moyani separate oidudi khulli dudi Congress su TMC huli TMC su Congress huli dudi India alliance oiraga su ado state ta separate oigeba adu man akoi Manipur state ki di yam tongali akoi wa insu illoi akhoi gi awa moina khanga da banate kari gi no indori base moina laga yengi ba moina laga leiri ba ba aduna akhoi state party ni akhoi kan da ba yade akhoi power pai da ba yade high command na tau hai bada man ki baat tau ga da banate high command na sida ten tau raga adu tau cha hai da tau ga da banate akhoi gi sida chara heli nangi man ki baat tau bagi akhoi da matam leite ai adu khanghaningi aduna akhoi NDA alliance in Manipur state no not at all. Had it been, I will not sit here. Oja Maheshwar will not sit with this party long. Had it been like this, Manipur hairadi. So I just wanted to clarify. Iko angasi media mamang daswe clarify tauge. Si khatang di haibi gano. Akoi state ta, akoi pura akoi gi right ta, akoi independent. Akoi na tauning ba akoi state ki phana ba akoi tau gani. So that is a totally cut out from the NDA alliance. Ko aduna asi amakhat lai ai na ngasai hai ho da bagi ai si se yamna haining bane. Hujiki jabi rangi su I hope because we don't have the right to say anything. We will have right to say when you are not doing our work. And yes, as an ex-chief minister, you did not do. And yes, as a present chief minister, whosoever, Oja Khemchan, not significantly valuable things that you are doing. Adu hai geto bani. Aduna akhoi gi Rayja Sabha gi MP chatpa kanda. Khaitang sana gumna akhoi gi sana laibak se lumhan bi ba sana bo dok light oi ba bro chaning ama ni gi to ba ya bro. Mohor mohor the weightage to thambiu hai bai wane.
akhoi na haise kam kaya kari no akhoi na ni risibo Yes. yum da nungti gi laga akhoi cheng chak ni ri brai ba government dagi government gi scheme di akhoi gi right di akhoi tax thi ri bani this is our right we have to get it aduda amuka adugi BJP gi si scheme ni adu no asi central scheme ase whosoever party da lakpa kan da pira dabni akhoi gi right ni noina thamjal bagi wani hujik ta release taw rei ba se kari gi no akhoi na adugi amna wa grisi Yes. so don't show that dual faces me oina human oina hana lakpio human oina lakpio hana maitai oina lakpio manipuri oina lakpio be a real manipuri to face this crisis and then take this crisis there kanana karamba high command na stop to bangam doino weightage to pura chalaga paper weight ama thamba kan da sileng bangam moidori ni paper weight to thampio high be wani Okay. adu little aggressive boy kaino imalai ba kiwa hairak bani na ko aduga ura e ground da ima event myam gi awaba se uba kanda chae aduni aina haining ise aduna sugumba se haibi ga no alliance ta lebani no ina kari tawde no adu pabung na su haigi ko don't underestimate and we all have akoi resourceful ojana su hai ko akoi more than us also resourceful milai lakpio akoi di haine lakpio thabak to mina si nungsina na le mina si chakhat na bataw si akoi manipur se loire ai hayeng aina wakan khan bada mit se ushalaga ai gi ichana kari tawdoino hayeng haibasida ai kiba ma yaure ba ai kiba ma yaure aduga mama mapa punam makida aduga amna pesa leba nate mapanda thabagi it everything is expensive everything nang na kilo manga cheng piraga ke do doiba akhoi di cheng chaba mini kilo manga cheng duna yabro thau liter amana yabro Yes. pesa khara duna yabro Yes. ochana su haigi pesa do na haki value se asuk yam na down oi braiba Yes. adubu asidadi ai government da hairoi akhoi gi iran ni akhoi na value down to hon bani down to hol lawai si asidagi hen na di akhoi makha da tathararoi si punna hajana development gi lambi am da laksi highway wani ko Okay, thank you very much. Thank you. Tanong Ajay. Ang sige